Hamiam, video makha chita zarkoina masigijina mona saba losinbagi saruk oiduni mayamna hobudagi hingbidaba yauragadi yak description da link hapcharamge link asida changaga hobudagi yingbiu bap ta daba khangdaba yauragadi ayangna pijariba number sida paw phobiro natraga comment tawbiro ayangna khangba haibo oiragadi adongi mateng soidana pangjagani channel asibusu mayamna like subscribe tawbiramo adongi sapona video semjariba ayaksu bangan thona oijaribani adodi mayam ata mangan dabida video si oginjarage punna skin da yingminar si sumaina ron balore mayam mai lora matung sigi makhagi tayar hapagi bajing je tayar da direct tatana bana khar support ina bana sigi tara le pada yaurpa serum dina sumai yasan bire duga tayar hapchadani masida adodi mayam punna yingminar si mayam mamangi sida mamang video da tayar hapa game sida haijagudo sumaina sigi samarana kapiro samarana hapiro yengogdaba yaugiragadi mamang video do yengbiro adudi mayam hauze sigi tayar je mapan sigi kamaina phagani kanna link na kamaina phagani haba potuma hajarage mai thambiro sigi wayarje lam ani kapiro mayam mathang makha phadunina ama khatang karadi kona roi dona lam ani kapiro smile thendabirani teyaji makha da aduga sigi ahobajida injan biro smile aduga smile check biro mathang makha khungup photpagi mawong da photoni me amu thandabiro thikchalaga ngasai ahobuda chamanana injin biro du singkhatin smile majing pa do sigi ahobuda smile hapira paita do smile singen tapna phandeni ko ana kamba aduga mu sida masing kya kaani gi habdum yingbiduni samna kan degi amma ani ahum mari subud hudde khala jeba ko sigi mari subud hud kada law bo saman na sumaina loire me fajabuju heli sijina kan buju heli simathang makha pla phai ni sumaina to ya phai sumaina adudi mayam kong kamai hapani habdum charage pana nap logirani aduga pak papose sidajida gam thena ka pya de kitang ka khat pya sumaina ji makha mu na tawna ya tar kitang gi na haidi namsen ga da free da sumaina kong wis mai changan ban ta sumaina do sumaina kitang silap thamaga namjala kana sinna sumaina tahan ga bai adugi mong do sumaina ka pi sai sigi changi sumaina ka pi ado si makhagi du sai da ka phuna ta kitang chathabiraga kakada sumaina yani duga si karchida apun birani sumaina khagalele hello sumaina dab chathaga sumaina chathaga ka phuna ta sumaina khagalele namdana namjan ge kana chinna lejana ko ya number pai biro duga sigi center me center je si center je deja sumaina isan biro sumaina chen biro ta legi nap logo hudine hom dien tho kan da tang aga makhai isang le mani an samanan ba long tilala adudi me smile re si mu phajam gi matang do mu hajira ge
ꯁꯤꯒꯨꯝꯕ ꯑꯩꯠꯄ ꯑꯃ ꯄꯥꯏꯕꯤꯔꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯅ ꯀꯩꯗꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯏꯗ ꯐꯥꯕꯗꯣ ꯁꯤꯒꯤ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯐꯥꯕꯗꯣ ꯆꯩꯅ ꯑꯣꯏꯅ ꯐꯥꯔꯒꯗꯤ ꯂꯤꯡꯁꯨ ꯂꯤꯡꯖꯩꯗꯅ ꯀꯟꯁꯨ ꯀꯜꯂꯤꯗꯅ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯋꯦꯌꯔꯁꯦ ꯁꯤ ꯃꯈꯣꯡ ꯄꯨꯟꯕꯒꯤꯁꯦ ꯌꯦꯠꯄꯒꯤꯁꯦ ꯃꯣꯔꯥ ꯆꯥꯎꯕꯒꯤ ꯃꯈꯥꯗꯤ ꯄꯣꯟꯅꯤ ꯑꯗꯣ ꯁꯤꯅ ꯃꯣꯔꯥ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯁꯤ ꯂꯝ 3 ꯈꯛꯄꯤꯔꯣ 2 ꯃꯈꯥꯏ ꯆꯪꯕꯁꯨ ꯌꯥꯎꯅꯤ 2 ꯆꯪꯕꯁꯨ ꯌꯥꯎꯅꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯣꯔꯥꯁꯤꯗꯤ ꯈꯔ ꯆꯥꯎꯕꯅꯤꯅ 3 ꯆꯪꯗꯧ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤ ꯃꯊꯛꯀꯤ ꯁꯤ ꯁꯥꯏꯗꯇ ꯑꯗꯒꯤ ꯀꯟꯅ ꯁꯤꯁꯦ ꯀꯤꯁꯤ ꯊꯥꯕꯤꯔꯣ ꯁꯨꯃꯥꯏꯅ ꯂꯦꯡꯖꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯠꯁꯤꯜꯂꯒ ꯀꯤꯁꯤ ꯊꯥꯕꯤꯒꯗꯕ ꯉꯁꯥꯏ ꯁꯤ 2 ꯀꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯒꯤꯁꯨ ꯀꯥꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯟꯅ ꯆꯤꯡꯍꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯀꯤꯁꯤ ꯊꯥꯕꯤꯔꯅꯤ ꯀꯟꯅ ꯆꯤꯡꯍꯟꯕꯤꯔꯣ ꯀꯛꯊꯠꯂꯒ ꯃꯩꯅ ꯍꯥꯏꯐꯦꯠ ꯆꯤꯡꯍꯟꯕꯤꯔꯣ ꯃꯆꯤꯟꯁꯦ ꯉꯥꯛꯊꯣꯛꯇꯅꯕ sumana si lere sumana duga nga sai si hapa dito si hapis si kwaps sumana happy birthday ding fazana kakarom si lere adudi ma'am sigi anije awat panije hapsan balo kana mu charage sumana loire ma'am sigi mari panbaje amadi thengjalena haphaudare video da ado mathanggi video da soidana thagacharake ma'am sumana hape makhong hum sumana fazaba yengbiyo ma'am sumana leire mathanggi video soidana ngaibiramo channel asibu subscribe tawbidriba oiragadi tawsanbiyo ayangna mathang saraga thagatlakpada ubinaba luhongbagi chakchabada famnaba mora mathang saraga upload tawjarake mayeksu anauba ariba anauba loinaba upload tawjarake posta maming thaba sok thaba adum thagacharake mayamna channel asibusu support tawbiyo adudi mayam masigidi video asi matang swai sida losinjarage